ngasi phongkiba tongan tongan Manipuri se phongsing amasung thokiba thawdo wathoksing digi maruibi I pausing khongasaraga Manipur top channel gi maikedi ma'am thamjagi anbada Zenims rims the covid ka anaba amama khakta ngai ren sungu si phongkiba Manipuri si phong report tawri haukiba pungkun ga mari de tongan bi health facility sing de D type oxygen cylinder khumdraga taret amasum B type cylinder kun ga mari phone khari Zenims 8837342527 the COVID patient singi bed so humamusum RIMS 70052375991 da sam ka modra lebigi manunda ngasin nungtil phawum mathang sina bed saniga modra ga mapana masum samaga marfu mapana hangduna lekhi hadi amarom dana minister ni haiduna okpi gano award apagiti khanasi kemsang Andhra Pradesh ki Rajamda pangthokiba nifu suba sub junior national ball Badminton Championship 2021 Sarugyaru Sanaroi Singh Ball Badminton Association Manipur BBAM Nangasi Kumalampak Sports Complex Leba Youth Hotel da Okre Thauramadu Chief Guest in Sarugyakhiba RDN PR Mahut Amadi Education Minister Y Kemsan Haiki Kanagumana Minister Oirakpada Harauba Madi Nungaiba Phongdoklamba yai adubu maki oinadi Minister Oirakpasida Nungaiba Phongdokadabagi maram naiti Magna Minister Oirakpa haibasi maki mapamda asawu thawdang ama sinabani department singna makpu okay heda edubu madu matam manghanbani haina lawi maram maduna makpu okpagi thoramasi pangthokande madugi mohota department singi leiriba award apa sing oina khanasi Kemsana makhatana ki Manipur si sports the yamna challenging oi bisted amani sei ani sumna covid namara moiduna sanaba madi education the sound setting biki adu bhaujukti laiset asi laksinduna khara makai safarabanina handaki summer vacation asidagi sports ki activities sing hawdolagani masidana tana maki mekeri sports ki events sing da matam punamakta mateng pangani BBAM gi President Dr. Leprakpum Kumar preside tokiba thawram maduri youth affairs and sport ki director Takhilambam Fulen Mitei Zenims ki director Professor L Devenamadi BBAM ki general secretary Thoksom Tomana guest of honor oina saruk yari thawram madu gi saruk ama oina sanaroi sing the certificate sugen thokhi haina pausna phongdorakli Makasa Tarakoina to Papamana, Maru Eva Landfam Sing, my Paglava Matungada, Zelensky na Putin ga Unagani, Ukraine ga Russia ga Suknari Belana Sig Maru Eva Landfam Kia, Maru in a Nongpok Lom the Leba, Don Bas Lamdam the Land, my Paglava Matungada, Ukraine gi President Volodymyr Zelensky na Russian President Vladimir Putin ga Unagani, and Ukraine gi top official Lamana Fongdokre, Ukraine asoba Land gi Damak Shem Sari. Donbass ki lanfam yauna masigi lan singsi Ukraine mai papatai masigi matungda Ukraine wari sanabada wa matak thangba ngamani masigi matungda president anina unagani masida sayol ani ahum sangbusu yai haina Ukraine gi presidential advisor Mikhailo nansu television gi kuthangna piba pauzala madahiri Manaba thak amada Ukraine gi wari sanaba darkar oigani natragana Ukraine haiba wa tadaba yarakloi haibisi Russia na ningthi na pap tadri haina podoliak na hakibu wa pham mama Ukrainska prabadana report okhi Donbass ta asawu lanfam sa tharingai sayola manatragana anigi manungda Russia na wapam si bap tarakani haina thaje lamdamasida Russia na lan mai pak pamli adubu makoina madu phangloi haina makna haki Lan mai pak na bagi damak Ukraine mamal yam na piba takhi Russia gi lan lep tan sa thabaga iroina na nungti gi mi kya siba masum infrastructure mang tak patokli Ukraine gi damak yam na sakti leba security guarantee sing phangna ba Russia gumba loinam sandokpa pam lebak singdagi aikoi gi ngam kai si matam pumbi oina thingjinna ba aikoi na khotna ba yab khotna gani hanasu presidential advisor asina su haidi Makasa Tarapoina to Papam and Sainana Russia gi ally Serbia the air defense system lona pikre Russia masum Ukraine gi marakta yamna kan lan thoklingai talakta Sainana Russia gi ally Serbia da yamna sophisticated oive anti aircraft missile system ama khra lona thukna toba mawongda deliver tawkhre sohari media masum military experts in a fongdor kibigi matu in a Chinese Air Force ki Y-20 transport planes taruk khak pairaktuna Belgrade ki civilians airport landing tawki amasung planes singa si Serbian military gidama HQ 2020 surface to air missile system sing
ꯍꯣꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯔꯤꯁꯥꯒꯤ ꯅꯕꯔꯪꯒꯄꯨꯔꯗ ꯅꯨꯄꯤ 3 ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯣꯔꯤꯁꯥꯒꯤ ꯅꯕꯔꯪꯒꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯃꯔꯀꯣꯇꯦ ꯕ꯭ꯂꯣꯛꯀꯤ ꯇꯣꯍꯔꯥ ꯚꯤꯂꯦꯖꯇ ꯅꯍꯥ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥ 2 ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯄꯤ 3 ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯍꯦꯃꯂꯇꯥ ꯒꯧꯗꯥ ꯆꯍꯤ 12, ꯀꯧꯁꯤꯌꯥ ꯃꯖꯤ ꯆꯍꯤ 13 ꯑꯃꯗꯤ ꯀꯨꯂꯝꯇꯤ ꯃꯖꯤ ꯆꯍꯤ 13ꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯣꯍꯔꯥ ꯚꯤꯂꯦꯖꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯎꯃꯔꯀꯣꯠꯅ ꯖꯒꯠꯀꯤ ꯇꯍꯁꯤꯜꯗꯥꯔ ꯖꯤꯕꯟ ꯆꯀ꯭ꯔꯕꯇꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯥꯏꯅꯔꯅꯤ ꯍꯥꯏꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯍꯤ 19 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯏꯅꯔꯅꯤ ꯍꯥꯏꯅ ꯂꯧꯕ ꯁꯨꯡꯂꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ 3 ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯎꯃꯪꯁꯤꯡꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯠꯃꯤꯟꯅꯕ ꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯍꯧꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯊꯤꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯎꯃꯪꯗ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯥꯎꯁꯤ ꯍꯦꯛ ꯐꯪꯕꯒ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯔꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯕ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SP ꯄꯔꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯪꯍꯥꯏꯗ ꯁꯠꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯋꯥꯟ ꯄꯥꯔꯇꯤ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯆꯤꯅꯥ ꯂꯩꯕꯥꯛꯀꯤ ꯁꯪꯍꯥꯏ ꯁꯤꯇꯤꯗ COVID-19ꯒꯤ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 23 ꯍꯦꯟꯅ ꯂꯩꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯍꯛ ꯑꯣꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯅꯕ ꯆꯤꯟꯖꯥꯛ, ꯏꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯛꯇꯕꯅ ꯃꯤꯑꯣꯏ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛꯇ ꯂꯩꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯁꯤꯇꯤ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯡꯕꯨꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯂꯧꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯃꯗ ꯁꯪꯍꯥꯏꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯃꯌꯥꯝ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯇꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯇꯧꯅꯔꯛꯈꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯑꯃꯗꯤ ꯕꯦꯜꯀꯣꯅꯤꯗ ꯀꯥꯔꯒ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯅꯔꯛꯄ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯪꯍꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯊꯛꯁꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯀꯟꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯇꯨꯗꯦꯅ ꯆꯞ ꯆꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯥꯏꯅꯤꯖ ꯑꯣꯊꯣꯔꯤꯇꯤꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯪꯍꯥꯏ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯑꯦꯄꯤꯗꯦꯃꯤꯛ ꯑꯁꯤ ꯍꯦꯟꯅ ꯁꯟꯗꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯋꯥꯏꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯨ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯐ꯭ꯔꯦꯖ ꯑꯁꯤ ꯆꯥꯏꯅꯤꯖ ꯂꯣꯃꯦꯀꯔꯁꯤꯡꯅ ꯀꯨꯝꯁꯤꯡ ꯏꯪ 2020ꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁꯠ ꯋꯦꯕꯀꯤ ꯄꯦꯟꯗꯦꯃꯤꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯐ꯭ꯔꯦꯖꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯋꯥꯟ ꯁꯤꯇꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯇꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯪꯍꯥꯏꯒꯤ ꯃꯐꯝ ꯈꯔꯗ ꯍꯦꯟꯅ ꯐꯤꯚꯝ ꯐꯠꯆꯤꯜꯂꯛꯇꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔꯗ ꯃꯤ ꯀꯥꯡꯕꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯕ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯖꯥꯃꯠ ꯁꯨꯠ ꯁꯦꯠꯇꯨꯅ ꯁꯪꯍꯥꯏꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯁꯤꯡꯗ ꯄꯣꯠ ꯆꯩ ꯂꯣꯟꯅ ꯂꯧꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫